ngasi numida waram phongkiba tongan tongan Manipuri sifongsingdagi amasung thokiba thawdo wathoksingdagi maru oibe I pausing kongasaraga Manipur top channel gi maikeidigi myamna thamjage hanbada DM University gi mairoi singna BC gi office gi thongnauksing thugaikre Dana Manjuru University gi makada leba tongan college singi mairoi singna exam matam san haidoktaba mark sheet pithoktaba gi matangda BC da unaduna Kaya haizarabasa thabak oina paikhalaktabadagi ngasi university asigi mahairoi-singna BC gi office ta thomjinduna thongnawna singba thugaikre thawdo adu tabadagi mafam adu Imphal West ki SP Dr S Ibomsa yauna laktuna control tawbaga loyana college sing asidagi mahairoi amamam khangatuna BC gi wari sanakre Dana Manjuru University Arts ki student union gi secretary in charge demosana phungdorakibada thengthang kaya de exam matam san haidokpinaba marksheet matam sana pibinaba taksinduna rakibani scholarship thajinbada marksheet sangbadagi problem kya mayunari adubo ngasi wari sanaba asida mairoi sing asigidamak scholarship thaba yanaba reading marksheet oina piragani haina thajaba pikre adubo masi piraktragadi makhataba khongjang jangsingadawri haina su pausin makhatana pali atopa pawamanamo Chief Minister N. Beren Gilenga asigi sahi mariga thanipan pharakpagi booklet phongkhre khulai sing phagat khibadu gidama police personnel singda lakh tara reward piragani Chief Minister state asigi Chief Minister N. Beren lusingba lenga asina sahi mariga thanipan gi manungda pekhalakpa thabak thoram singi booklet ama ngasi Chief Minister gi secretariat complex ta phongkhre Lenga asina English singani ga taraga taret ki March taraga manga dagi English singani ga kunga mathugi November taraga manga phawbagi manungda paikhalakpa thabak thoram sing yawa booklet phongbagi thoram aduda KPNPD Minister TS Sedrabata Education Minister S Rajen Agri Minister Olukoi amadi MLA kyasu saruyaki thoram aduga mari lainana Minister N Biren hai education sector health sector agriculture horticulture power amadi road Connectivity ni singbada paikat pathabak thoram singi report singsu booklet asida yauri education sector gi lamda school fogat hansi mission gi makhada kendra humpu de school humpu singbatuna mairoi puthokna bohonaki lenga ki school singda mahi tambagi sangsada kungamanga hengrekre lenga ki school sing tampakta samaga humpu ga taruk singdi school humpu ga taruk punni school saniga kuntra ga taret punsinduna hena phaba thakta puthokpa ngamle haina supali Government of India na pekhatpa gar jan scheme asi mapung fana state asida salaiba ngamnaba Prime Minister Office ki Economic Division na ayaba piraktuna lupa crore lising ahunga songa kaitharakre haibaga loinana ngarang Thawbal Police na lalawbusingna lolamba AK-47 gi mathakta fagatlikhiba adugidamak makhoibu puning thawgatpa oina makhoida lupa lakh tara gi reward laukthokle haina su phungdokhi Tentangna to papaw mana sakhangdabasingna nongmaina kaptuna halamkhiba Riazulda contractor forum na lupa lising yangkhai mateng pangkhre Haukiba November 8 numidang pung 12 makhairom tabada wangoi kendragi laisangthem road to laiprakpam brishabagi kholada leiba sinmi Assamdagi Riazul Aslambu sakhangdabasingna nongmaina kapsilamkhiba adugi Imung manungda ngasi All Manipur Contractor Association Forum na lupa lising yangkai kusinakre ngasi nungtil press club ta kusinabagi thoram maduda thabak asigi contractor pairiba AMD Salam Khan su laikidabagi imungda lupa lising yangkai amasu piki haina pausina supali Makha satharak poina ngasi state si goidiba COVID-19 update ma'am na thamjage ngasi gi oidiba positivity rate si 1.4% ni positivity gi rate si di adumak hanthare edubu COVID-19 na positive oiduna laikidaba ngasigi miyoi masingdi miyoi mari claim tokhi apun boina miyoi taraga tere nauno COVID-19 na positive oiba thengnarakre aduga miyoi lising amaga sani ga taraga taruk na COVID test tokre ngasi COVID-19 na positive oirakraba miyoi taraga tere asi miyoi taret amana Imphal East dagini taruk amana Imphal West dagini Kamjong dagi miyoi ani amasum Ukhul dagi ani ni amasum COVID-19 na positive oiduna laikidraba miyoi mari asina Amana Imphal East dagi animana Imphal West dagi amasum amana Ukhul dagi ne puna miyoi mari COVID-19 positive oiduna laikidre haina su claim tawri makasa tharak poina to papaw mana Manipuri Ningol Singaimun
Tangpuagi football skill da miyam Ngakhre sai taraga mathoi khakta ngai ribi Manipur gi Chusampur district gi singai mun Tangpuana nat kyeba phizol da mahaki football masana gi haithoi singthoi bising utpagi video amana awang nungpok amadi India pumba gi miyam angak pa ama oinakhre Manipur gi paite furupta poklibi singai mun Taipuana nat kyeba phizol setuna minute amarom Sangba freestyle football skill gi video amana ayeng mamiyoi singi pukning hukhi Don Bosco Higher Secondary School Chusampur da class 11 da kariba mahairu esi gi khwaidi gi pamzaba masana asi football na oiri loinana malem gi oina masana asi da khwaidi gi power sanaroi singi manungda mahakna Cristiano Ronaldo bukhali ma gi manglan asi tungda professional football player ama oibisu pamli ma ki football gi skill amadi masana si bu pamjari ba si bu yengbiraga lamdam sigi football bu pamjaba miyoi singna ma ki mateng pangbi basangli asigumba Manipur gi tungan mafam singda lairiba masana sida haithoi singthoiraba sanaroi kaya lairi haibisu singaimun Tangpuana utli haina spaw sina phungdorakli atopa paw manamu wathok oiriba farm law repeal bill ngasi pass tawkhre wathok oiriba farm law repeal bill ngasi parliament ki ningtham mifam na pass tawkhre panba yabad India gi lomi singna farm empowerment then protection agreement of France Insurance and Farm Services Act 2020 Farmers Produce Act 2020 amasum Essential Commodities Amendment Act 2020 asi handokadabani haina taksinduna lakhibani amaromdana Moreda dengue case taruk amasu thengnare Manipur dengue nabagi sang leptana hengalakle maru oina More border town ngarang case taruk amaga hengalaktuna hauzik pawbada punna case sama sure hari pawsina hai National Vector Borne Disease Control Program Manipur ANVBCC pidagi phangba report ki matungina sayesi gi October 18 subnagi case kuntraga teret lairambadagi November 13 fawbada samaga nifuga nithoi hengatle phungdokkiba lairabani laisar asina khwaidagi hena phibam solaba Tengnopal district ki maru oina More gi mafam kyada leptana sandorakli tha asigi taraga mapan khaktada More ward number 7 Sabang Phaida case mari ward asigi turel wangmada ama Santinagar ama amasung ward number 2 gi Gamnom Bank ta case ama thengnaduna case taraga humdoi nauna hengalakpadagi More gi mafam kyada fogging kapthokpana singba section thorang sing dokhatuna laklibani saira sida ngarang anoba case taruk amaga hengatle haina confirm tokibani haina suphungdorakli loisilakpoina to papamana Delhi gi intelligence team amana taliba demand hakthengna home minister da khusinana papukre ngasi su Guwahati da miyam hupna thulaktuna worker mifam saruk yakhre heba pawmasu maruiba pawmoina fongli Meitai bu India gi schedule track list ta sanhallu haina tuan civil society organization taraga taruk punna khusamnaduna sangchiliba World Meitei Council gi khongjang mai pakpagi maikai da purakli ngarang Delhi gi Jantar Mantar da sangsin gi ba khongjang aduda Delhi gi intelligence team amana council na asina taliba demand adu hakthingna home minister da khusinana ba pukre hari Meitai Furupu India gi schedule trap ki lista salhanana ba socio economic survey report kaloinana recommendation thagadabani have demand tawraduna World Meitai Council WMC na tuan ba civil society organization taragataruk kusamnaduna sangsilakpa khongjang khumang yangsin matanatana Manipur gi Saina tariba Meitai Furup singna su khongjang asibu sogatpa hengalakli haina council asigi masinjatpa miwe amaga poksi asida wari sanabada phongdorakli haina pausna makhatana su pali magna hai ngarang council asigi Delhi unit na sinduna Meitai International and student in Delhi ga kusamnaduna pangthokiba wakat mi pamaduda Meitai sama romna saryaki loinana ngarangi khongjang aduda Delhi unit ki spokesperson L Manisandrana Meitai na India Constitution gi schedule trap list sanpham thokpa amadi phangpham thokpa hakki matangda marik chumba wafam kya shugaina haiki hainasu pausn makhatana pali Masma hausiku ina di pauks matangasa lusinjarage amasum pathosakhiba sorkhiba lankhiba kya yaurs myam ngakpigani matam gi marui pauks chu leptar myam da update pijara kaina channel siki mai kedigi myam da thamjari and thank you